ꯃꯤꯌꯥꯝꯒꯤ ꯃꯥꯡꯗ ꯎꯕꯤꯔꯤꯕ ꯑꯁꯤ ꯀꯛꯆꯤꯡ ꯕꯖꯥꯔꯒꯤ ꯃꯃꯤꯅꯤ꯫ ꯉꯁꯤ ꯅꯣꯡꯃ ꯄꯥꯟꯕ ꯂꯥꯏꯕꯨꯡ ꯀꯥꯕ ꯅꯨꯃꯤꯠ 3 ꯑꯣꯛꯇꯣꯕꯔ 2024 ꯒꯤ ꯏꯕꯨꯙꯧ ꯈꯝꯂꯥꯡꯕ ꯈꯨꯂꯦꯟꯒꯤ ꯂꯥꯏꯕꯨꯡꯗ ꯃꯌꯥꯝ ꯂꯥꯏꯕꯨꯡ ꯀꯥꯕꯒꯤ ꯃꯇꯥꯡꯗ ꯕꯖꯥꯔ ꯑꯄꯨꯝꯕ ꯊꯣꯡ ꯂꯣꯟꯅꯗꯨꯅ ꯂꯥꯏꯕꯨꯡ ꯀꯥꯅꯅꯕ ꯁꯦꯝ ꯁꯥꯈꯤꯕꯒꯤ ꯃꯇꯥꯡꯅꯤ꯫ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠꯀꯤ ꯃꯌꯥꯝꯗ ꯄꯤꯈꯤꯕ ꯄꯥꯎꯖꯦꯜ ꯈꯖꯤꯛꯇꯪ ꯑꯩ ꯄꯥꯖꯔꯛꯀꯦ꯫ ꯁꯣꯊꯍꯧꯔꯕ ꯏꯐꯨꯔꯨꯞ ꯏꯖꯥꯇꯤ ꯑꯁꯤꯕꯨ ꯀꯔꯤ ꯀꯔꯝ ꯇꯧꯗꯨꯅ ꯃꯤꯊꯣꯏ ꯃꯤꯍꯦꯟ ꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗ ꯊꯥ ꯑꯃꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯈꯨꯗꯤꯡ ꯁꯤꯟꯊꯥ ꯂꯦꯞꯇꯨꯅ ꯍꯧꯈꯤꯕ ꯑꯣꯒꯁ꯭टꯀꯤ ꯇꯥꯡ 5, 2024 ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠꯇꯒꯤ ꯆꯠꯊꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯥꯏꯕꯨꯡ ꯀꯥꯕꯒꯤ ꯅꯃꯥꯗ ꯁꯤꯟꯊꯥ ꯂꯦꯞꯇꯨꯅ ꯈꯣꯏ ꯆꯣꯞꯄ, ꯏꯟ ꯊꯥꯕ, ꯖ꯭ꯋꯥꯔ ꯁꯥꯟꯅꯕ, ꯍꯥꯎꯁꯤ ꯁꯥꯟꯅꯕ, ꯄꯥꯔꯇꯤ ꯇꯧꯕ ꯑꯃꯗꯤ ꯀꯣꯏꯕ ꯂꯥꯡꯕꯅꯆꯤꯡꯕ ꯇꯧꯔꯝꯂꯕꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇꯒꯤ ꯗꯥꯏꯇ ꯑꯁꯤ ꯏꯁꯥꯅ ꯄꯨꯖꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯣꯇꯤꯁ ꯑꯁꯤ ꯃꯌꯥꯝꯗ ꯄꯥꯎꯖꯦꯜ ꯑꯣꯏꯅ ꯄꯤꯈꯤ꯫ ꯈꯨꯂꯦꯟꯒꯤ ꯏꯕꯨꯙꯧ ꯈꯝꯂꯥꯡꯕꯒꯤ ꯒꯦꯠ ꯃꯃꯥꯡꯗꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯂꯥꯏꯕꯨꯡ ꯀꯥꯒꯗꯧꯔꯤꯕꯁꯤ ꯏꯕꯨꯙꯧ ꯈꯝꯂꯥꯡꯕ ꯈꯨꯂꯦꯟ ꯂꯩꯀꯣꯜ ꯒꯤ ꯂꯩꯀꯣꯜꯗꯅꯤ꯫ ꯍꯧꯖꯤꯛ ꯃꯤ ꯃꯌꯥꯝ ꯂꯥꯛꯅꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯑꯩ ꯃꯅꯨꯡꯗ ꯆꯪꯉꯒ ꯈꯤꯇꯪ ꯚꯤꯗꯤꯑꯣ ꯃꯃꯤ ꯈꯤꯇꯪ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯑꯩ ꯌꯦꯡꯖꯔꯛꯀꯦ꯫ ꯂꯥꯏꯕꯨꯡ ꯃꯃꯥꯡꯗ ꯃꯌꯥꯝ ꯇꯤꯜꯂ ꯂꯩꯔꯦꯀꯣ꯫ ꯑꯍꯥꯟꯕ ꯂꯥꯏꯕꯨꯡ ꯀꯥꯕ ꯅꯨꯃꯤꯠꯅꯤ ꯅꯣꯡꯃ ꯄꯥꯟꯕ 3 ꯑꯣꯛꯇꯣꯕꯔ 2024 ꯀꯛꯆꯤꯡ ꯈꯨꯂꯦꯟꯒꯤ ꯏꯕꯨꯙꯧ ꯈꯝꯂꯥꯡꯕꯒꯤ ꯂꯥꯏꯕꯨꯡꯅꯦꯕꯀꯣ꯫ ꯌꯨꯝꯗ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯁꯨ ꯃꯤ ꯐꯅꯗꯤ ꯌꯥꯝꯃꯦ꯫ ꯏꯕꯨꯙꯧ ꯈꯝꯂꯥꯡꯕꯗ ꯂꯥꯛꯄꯤꯔꯣ꯫ ꯑꯍꯥꯟꯕ ꯑꯩꯈꯣꯏ ꯅꯣꯡꯃ ꯄꯥꯟꯕꯒꯤ ꯂꯥꯏꯕꯨꯡ ꯀꯥꯕ ꯅꯨꯃꯤꯠꯁꯤꯗ ꯃꯌꯥꯝꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯃꯦꯁꯦꯖ ꯔꯣꯕꯤꯟ ꯃꯉꯥ ꯌꯧꯁꯤꯜꯂꯛꯑꯦ꯫ ꯃꯌꯥꯝꯅ ꯋꯥꯔꯝ ꯋꯦꯜꯀꯝ ꯇꯧꯈ꯭ꯔꯦ꯫ ꯍꯜꯂꯣ, ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯍꯧꯖꯤꯛ ꯌꯧꯁꯤꯟꯕꯤꯔꯦ꯫ ꯃꯌꯥꯝꯅ ꯇꯔꯥꯝ ꯉꯥꯛꯇꯪ ꯑꯣꯛꯃꯤꯟꯅꯁꯤ꯫ ꯁꯥꯖꯦꯟꯁꯤꯡ ꯊꯧꯕꯨꯔꯣꯏ ꯁꯂꯥꯏ ꯀꯛꯆꯤꯡ ꯍꯥꯏꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯍꯨꯝ ꯑꯁꯤ ꯑꯩꯈꯣꯏ ꯐꯝꯐꯝ ꯂꯥꯡꯗ ꯑꯍꯥꯟꯕ ꯃꯛꯇꯗ ꯀꯧꯁꯤꯟꯖꯔꯤ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ 26 ꯌꯨꯅꯤꯠꯀꯤ ꯀꯃꯥꯟꯗꯔ ꯑꯩꯈꯣꯏꯒꯤ ꯅꯥꯎꯕꯅ ꯂꯩꯉꯥꯟꯐꯤ ꯇꯝꯕꯒꯤ ꯃꯇꯥꯡꯅꯤ꯫ ꯔꯣꯕꯤꯟ ꯃꯉꯥꯡ ꯑꯃꯗꯤ ꯀꯀꯥ ꯔꯥꯖꯦꯟ ꯑꯃꯗꯤ ꯀꯀꯥ ꯕ꯭ꯔꯣꯖꯦꯟ Arambay Tengol 26 unit Kacing Mahut Jenaka Ayana Kuna Mampu
ꯑꯁꯤ ꯑꯩꯈꯣꯏ ꯐꯪꯖꯔꯤꯕ ꯑꯁꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯑꯄꯨꯟꯕꯒꯤ ꯁꯛꯇꯤ ꯑꯃ ꯁꯥꯒꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯒꯠꯂꯛꯏꯕ ꯁꯥꯒꯠꯂꯛꯏꯕ ꯑꯗꯨꯒꯨꯝꯂꯕ ꯑꯔꯥꯃꯥꯏ ꯇꯦꯡꯒꯣꯜ ꯃꯅꯤꯄꯨꯔ ꯑꯄꯨꯟꯕꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯃꯈꯥꯗ ꯂꯤꯔꯤꯕꯁꯤꯡꯅ ꯂꯣꯏꯅꯃꯛ ꯁꯦꯝ ꯁꯥꯔꯒ ꯂꯩ ꯍꯧꯖꯤꯛꯁꯨ ꯀꯩꯁꯨ ꯂꯩꯇꯕ ꯄꯤꯁꯤꯛ ꯄꯤꯛꯄ ꯀꯝꯃꯨꯅꯤꯇꯤ ꯑꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯄꯥꯔꯤꯕ ꯃꯆꯥ ꯃꯆꯥꯁꯤꯡ ꯐꯥꯎꯕ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯐꯤꯕꯝꯗ ꯍꯧꯖꯤꯛ ꯁꯦꯝ ꯁꯥꯔꯒ ꯂꯩ ꯑꯗꯨꯕꯨ ꯂꯝꯁꯤꯒꯤ ꯃꯄꯨꯅꯦ ꯍꯥꯏꯔꯤꯕ ꯌꯦꯜꯍꯧꯃꯤ ꯑꯁꯦꯡꯕꯅꯦ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯃꯗ ꯂꯩꯇꯕ ꯀꯪꯂꯩꯄꯥꯛ ꯍꯥꯏꯗꯅ ꯀꯧꯅꯔꯤꯕ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯃꯤꯡ ꯂꯧꯕꯗ ꯀꯧꯅꯔꯤꯕ ꯍꯥꯏꯅ ꯀꯪꯂꯥꯕ ꯂꯣꯏꯄꯣꯠ ꯀꯥꯔꯝꯃꯤꯕ ꯂꯝ ꯂꯝꯗꯒꯤ ꯆꯤꯡꯁꯤꯡꯗꯒꯤ ꯂꯥꯛꯑꯀꯥꯟꯗ ꯃꯥꯏꯅ ꯊꯤꯜꯂꯛꯑꯝꯃꯤꯕ ꯐꯧ ꯊꯤꯜꯂꯛꯑꯝꯃꯤꯕ ꯃꯌꯥꯝ ꯍꯣꯏ ꯃꯌꯥꯝꯁꯤ ꯁꯥꯎꯔ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯑꯃ ꯆꯥꯛ ꯄꯤꯖꯔ ꯊꯥꯗꯣꯛꯇꯦ ꯀꯨꯀꯤ ꯑꯃ ꯆꯥꯛ ꯄꯤꯖꯔ ꯊꯥꯗꯣꯛꯇꯦꯗꯣ डायरेक्ट डेलीगेट होने लायक वही साहब कानून होता पार्टी की तरफ डायरेक्ट होने लायक कोई ऐसा पकड़ नहीं कोई सिस्टम पकड़ नहीं आवाज और नहीं थ्रेट है हेवी थ्रेट अपना भी थ्रेट है कोई बंदे खत्म कर दे नशी खत्म बा कोई गधा को अरे गधा को लाइक को नशी खत्म को गधा की मोई की जेल में लगी मोई का ना कोई कुछ नहीं हो रहा अदर नहा की मोई की जी कहीं तो हर बार थ्रेट भैया अपने पीछे लगा था उपाय ले चलना मोई तो बस बता रहे हैं यार हम क्या करना कोई वसी के रूप में लगे वसी की व्यापार की मीटिंग में अकल ना बनाए तो बैठी रहो हो ना चिप से ये अगर ये टीचर को बहुत पाऊंगा अभी पाऊंगे ले अभी मैं आपकी हो नहीं बनेगा स्टेट इशू ना बनेगा तो सांसद ने चल Nongma Panba mayam ibdo khamlang muda laibung kaba gi matang matek khara du haptarake ngasi gi di matang sida losinjari mayam dasu information oyna ba matam gi oina ai update tawjarake adubu akupa maron di channel sida haijararoi mayam su matam phangaga di mathangi punbada yaubiyu haina nithingzari ngasigidi mayam haina ngasi bye bye everyone, thank you.